Akaswani Imphal, Ningthoukhongjam Suni na pau pazari, ahan batamaroi ba pau. Mukhyamantri N. Biren Hari, lagliba Christmas mamangda, Rajyasida COVID vaccine kapagi thabak chada sama kapang amnaba honabada, miyamna mating pangbiu. Kendragi Petroleum Rajya Mantri Rameswar Telli na Hari, Pradhan Mantri Narendra Modi gi lising makhada yumthong khudingda, sak thongnaba gas connection pibagi thabak mai panga sangsili amasung, Kendragi Haksal Mantri na Hari, Rajya amasung Union Territory singda lairiba mipum khudingmakpu COVID vaccine kapthoknaba honagadabani. Laibag asida COVID ki vaccine dose ko ti chama hena kaptuna anoba itihas semle khongjang asi hena mai pahanabagi damak kan hona biriba doctor nurse frontline workers amasung vaccine kapthoklaba myoi khudingmakbu Akaswani na ikai khumnaba uchari aikoina pandamasi yobang amlabasu COVID-19 gi lantheng asi loidribana tabiriba miyamna laichet asidagi komthokpu tawbiganu tabiriba pumnamangna hek yaba makai athuba matamda vaccine kapthokpiyu atopa miyoising vaccine kapatasu mateng pangbiyu Harau kumagi matamasida achamba niyom mari ngangna chatpinaba haijari COVID vaccine kapthokpiyu face mask upiyu foot taruki social distancing thambiyu mai mit amadi khutsa sengna hamdokpiyu COVID-19 ga mari leinaba ipau singgidamak national helpline number sing 01123978046 amasung 1075 ta aduga rajigi helpline number na 0385241166 amasung 1800345381 ta phone tawbiu hauzik mapungoiba pau Mukhyamantri Ningthoukhongjam Biren na hairi lagliba Christmas mamangda Rajya sida COVID vaccine kapagi thabak sada sama kapangamnaba honabada miyamna mateng pangbiu Imphal gi khumal lampak tangarang pangthokiba Jila 13 gi COVID vaccination express lamthabagi tharomda Mukhyamantri na hai Rajya sida hauji oiriba COVID-19 gi phibam tamna fagalakli amasung positive oibagi chang hantharakli hida kapa yaraba myoisingna athuba matamda COVID ki vaccine kapthokpinaba appeal tawraduna Mukhyamantri na hai handakta Pradhan Mantri ga video conferencing gi kuthangda wari sanabada singgi jila singda COVID vaccine kapagi chang nemlibadugi matangda nungnang phongdorakhi mangna hai zati gi oina yengbada rajya sigi singgi jila singda COVID vaccine kapagi chang yam nemli COVID-19 ni matangda aranba pausing thajabiganu haidaduna Church ki luchingba sing khulgi khulak pamasung singi CSO ki luchingba sing na miyambu laichet astagi ngakthongnaba athuba matamda vaccine kapthongnaba honabada mateng pangbiu hairi CSR thorangi makhada Care India na COVID vaccination express ki damak hauzik phawbada gari chama kunamasung staff pirakle Kendra ki petroleum amasung natural gas rajya mantri Rameswar Telli na hairi Pradhan Mantri Narendra Modi gi liching makhada lebaga gi nupi singi yai fathorang kaya paikhali Pradhan Mantri na Ujwala Yojana gi makhada lebaga sigi yumthong kudingda len na sak thongnaba gas connection piduna nupi singi phibam phagadhana bhonaba leptri Thobal Mela ground ngarang pangthopa Pradhan Mantri Ujwala Yojana gi makhada gas connection yanthokladuna Petroleum Mantri Rameswar Telli na hai yumthong kudingda sak thongnaba gas connection piba asina nupi singi haksel gi lamda hena phagatpangam lagani nupi sina sak thongbada maikhu chenba polam sing sizinadun awaba kaya mayoknarambadu sarkar na piriba sak thongnaba gas connection asina haujikti haksel gi phibam da kanaba purak lagani thormaduda works mantri Thongam Bishwajit MLA Paunam Brojen BJP Manipur Pradesh ki president A Sarda Devi na chingba saruk yakhi Imphal de leiriba kendra gi mantri Sri Rameswar Telli ngasi nungmi mamangda Imphal gi Hotel Classic Grande da pangthokadaba miphamamada saruk yagani Manipur COVID-19 gi naba phabagi changsada marfutara tare dasmik nipan ahum yore Rajya sigi oina puna myoi lakama lising kunmari sahum kunipan COVID-19 positive oibagi manungda myoi lakama lising kunma thoi chatu kuntaruk naba phakre Rajya gi haksel bibag na ngarang thokpa tirol ma da hai ngarang gi oina puna sample lising ama chanipa ni phumunga test tawbugi manungda myoi humputra nipan khak nongno COVID-19 positive oiki positive oibagi changsada Mari dasmik anini myoi nipu naba phaduna discharge tawkhre laisat asida myoi ama laikhidre laikhidba myoi du Imphal East Jilla dagini masi tharaga laisat aste laikib apunba masing lising ama chamapani phumathoi shukre hauzik active case myoi chatret humphumathoi leiri tabiriba pawasi Akaswani Imphal dagini Kendra gi Haksel Mantri
Mansuk Mandavian Hairi, Rajya Masung Union Territory Sing the Lady Mipum Kudingmak, COVID vaccine Kapong Bohonagadabani, Hargar Dastaki Torum Hogdogladuna, Rajya Sing Masung Union Territory Singi Mukiamantri Sing Hakting and Warishana Bada, Haxel Mantrin High, COVID vaccine Kapagi Tabak, Sotana Lariba, Rajya Masung Union Territory Sing the Yumtong Kuding the Jangduna, vaccine Kapagi Tabak, Hogdoglibas na Chang Wang vaccine Kapagi Tabak, my Pang the Pangtopungam Lagani. Maramaduna, Rajya Sing Masung Union Territory Sing na Asigumba vaccine Kapagi Kongjang Asida, Hena Tawa Yausin Bagi, Tangai Fadabalay. Lebaki in Housing Pabada, COVID vaccine dose Koti, Samatara, Lak Humputra Marihena vaccine Kap Kongam Cray, Lebak Satarakiba, COVID vaccine Kapagi, Tabak the Housing Pabada, Hanba dose Kioina Punokoti, Humputra Mari, Lak Humpuma Hena Kap Cray, and Ishuba dose Kioina, Koti Contrataruk Lak, Nipan Hena Kap Cray, Haxel Manjalo in High. Ngarang midang pung taret pawbada puno COVID vaccine dose lak ni funipan lising huputra taruk hena kapki lebak sin betung na chathariba vaccine kapagi tabak sida Rajya Masung Union Territory singda COVID vaccine lemna piri Imphal ngasi phungba pause singi mareba pausing gi namak hauzik Maibam Binoi lere Binoi Thagachari MLA sing disqualified tabugi wafum athumatamda governor laikhai taragani haiba District Tarhum the COVID vaccination express CM Lamtha Kare Christmas Mamang the vaccination Russian Sea Haiba Chief Minister Gi Wafam Langaki Yathang Indana School Hangbudagi Churachan Puda Maheroi Taratare positive Oikibagi Paunangasi Imphal Pongba Pauche Singi Moroba Pau in Pongari MLA Taranitwagi disqualification Governor Na Hayu order people Pam de Haiba Supreme Court Ki Solicitor General Pauna Ponopum Pauche the Hanba headline on the phone. Parliamentary Secretary Wathok MLS in disqualified to be wapum atumatam the governor like high taragani haiba pauna, Huelan Pau Hanba Paweri, Sanaliba Pau Chetana MLA Tarani Twigi disqualification case governor atuba the Warrior Blogan Habigi Tazaba Supreme Court Pikare Haiba Pauna, Hanba Paweri. MLA Tarani Twig disqualified to Wigi Matanga ECI Wapam Manipur governor atuba the Warrior Blogan Haiba. Solicitor General Gi Paune HL Express Ki Ahanba Pau in Fongle, Pausi Sangai Express English Edition Namasung People's Chronicle Gi Ahanba Pauiri. Sangai Express Manipuri Edition da District Tarum the Gi COVID Vaccination Express Yam Lamthakre, Christmas Mamanga Vaccination Russian Sea Haiba, CM Gi Pauna Ahanba Pauiri, Pausi Irebak Amasung HL Express da Anisuba Helen in Fongle. Amata ngairaba LJP gi MLA Karam Siam BJP de yaukre haiba pauna Imphal Free Press ki farse line tauri iribak pau chedana nahasing politics ta yaurukpa achuma mayon da sanglakpani LJP muthalaga Karam Siam BJP yaukre haiba pauna hanba paweri Karam Siam BJP de yaukibagi pausi Imphal ngasi phongli pausi singi hanba lamaida aduma phongnari Lengaki Yathang Indian School Hanubadagi, Churachanpur, Mahoi Tarataret positive oiri haiba pauna, Sanalebaki ani suba headline oiri, Pawasi ate pauchesing ahan lamai the pongari. Christmas Mamanga, Sada, Chama, Vaccine Kapagi Tabak Mai Pang Bohonasi haiba, CM gi pauna, Manipur Melgi, Hanba Pau oiri, Pawasi ate pauchesing ahan lamai the pongari. Lilong Chingkham Sing the Lam Wanbada Asobo Irang Thokre Haiba Pau Masu Ngasigi Pauche Sing Alma Lamai the Pongari. Poway may Tabada Chenaba Sing Serapina Balinga Kipuning Sing Chili Haiba Pauna, Irebak Pau Sieda and Carolina Pongli Suni. Hagatari Binoi, Lushilakpada, COVID-19 digging out Naba, vaccine cap tokpa, face masks uppa, Futaruglamna Leba, Kutsa Amani. Mai mit tarutana na thamba haiba asamba thong sing asi gang na chatpinaba amukhana ningsing jari aroiba dama roiba pau amuk Mukhyamantri N Biren Hari lagliba Christmas mamangda rajya sida COVID vaccine kapagi thabak chada chama kapangamna bhonabada miyamna mateng pangbiu Kendra gi Petroleum Rajya Mantri Rameswar Teli na Hari Pradhan Mantri Narendra Modi gi lising makhada yumthong kudinga sak thongnaba gas connection pibagi thabak mai pangna sangseli amasung Kendra gi Haksel Mantri na Hari Rajya Masung Union Territory Sing the Lady Mipum Kudingwapu, COVID vaccine cap Honaba, Honagadabani, Paulo Jare.